Manipur ki tongan mamafam kayada Meira Paibi loop sing khaidoklabasu Meira Paibi ki thammoi amadi Meira gi machudi amattani haina All Manipur Women Social Reformation and Development SAMAJ NUPI SAMAJ ki President Thoksom RAMANI Leimana Phongthokkhre wafamasi ngasi All Manipur Women Social Reformation and Development SAMAJ na sinduna THAMMOI bangi Ima Khunthok-Hanbi Shanglen Da Pangthokkhre nifum doi Suba Meira Paibi haudokiba numit ka mari lerena Phongthokkibani Meira Paibi haudokibagi thoram aduda All Manipur Women Social Reformation and Development SAMAJ NUPI SAMAJ ki President Thoksom RAMANI Leima Apunba Manipur Kanba Ima Luf Amkil ki President Lorembam Nganbi Leima Tami Chingmi Apunba NUPI Luf ki President Yambe Momon Leima Kangleipak Lamjing Apunba Meira Luf Kanglamai ki President Yumnam Leidik Leima Jingtam United Welfare Association Chituwa ki President Maivam Purnimasi Leima Women's Association for Socio-Economic Development Wasadef ki President RK Tharaksana Leima Iramdam Kanbaluf Ikal ki President Naurem Mema Leima NUPI SAMAJ ki Advisor Khundrakpam Indu Leima Kabui Madras Association KMA ki President Atongpui Kabui Amadi Manipur University ki Social Science Department ki Hana ki Head of Department Professor Naurem Joy Kumar Su Saruyaki Thoram Aduga Mari Lerina All Manipur Women Social Reformation and Development SAMAJ NUPI SAMAJ ki President Thoksom RAMANI Leimana Phongdorakpada Masana Masagi Maramdam Singna Tongan ba Meira Paibi Association khaidoklabasu Meira Paibi singi thammoi di amatani Meira gi machudi amak khaktani mamangai dagi hauna nupi singi mathauna maringzel bu thagatba singthabadi adumak lepte adubu wabadi adumak wari kumjale singamaga chamapan marifu gi matamdagi hauna lengakna Armed Forces Special Powers Act 1958 jana handuna lamdam sigi tungi yumbirel oiriba naha singbu hatokpiba Faraga manghan bibata natana soinaiba kaya ama yauraktuna awaba kaya thoklakpadagi lamdam sibu kanjana bagidamak mama oibi singna achetpa firef ama loduna lenga ki mayokta khutta Meira paiduna tumba chaba nathairamlaga thodang loba haukiba numit adu ngasini numit asibu ngasi fawba lamdam sigi nupi oibi singna Meira Paibi haudokiba chai haiduna chai khudingi leptana pangthoktuna lakli puwari ki tangka kayada mapan lamgi apkanba safu amana mikha thanaba mipan tangna hingnaba kana hona Lakrabaso, Ngasi Faba Apunba Miamna Mayuknaduna Lakli, Masagi Sarukama Oina, Meira Bagtagi Narun da Changsilakiba Kuki Kulai Paiba Singna, Yellow Furup Singbu, Majet Tanaba, Honaduna Lakpa Aduna Jalibajay, Lissangani Kundoi Asida, Makal Makaki Agitaudo Sing Totuna. Ngasigi irang asi loishinba ngamdana thanipan farakle masina ngasidi lamdam sigi Yellow Furup Singda achoba singna ba ama mayuk na hale haina su phongdoki Mai lamdamda asagi restas achau basita punna tawbadi yararoi haibai damda macha santoki bai wani ima singse khoi amatani aduma hadu chiu ima ibin se khoina pulap punsan lagana ai khoi lamda laiba ase kannana ba ima singse khoi punna punsan ba pamni lamdam asita masoi machoi tawriba khaidopi ba punama amata ima singse ta tawbinu ai khoi punna hujarak pani Banang tama da matamna Meira sibumut ka dagi hana topong na home piling ngay da toki mati uwana lamma matagi kom da talogan ta mai taw na horok pani projecti ay ko ina haining is ka da hogi ba mayam do loina ma mi se masak ko haira ja haraogi thi hai ji sauningi hora iba mayam puna makse loina ma aingon da loina ba direct hai ta so ai loina khangi